ngasi phongkiba tungan ba manipuri siphongsim amasum thokiba thakdo wathoksingdagi maruibi ipausing miyamna thamjagi anmada nagalu singba wai peton mezoram gi sub minister laldu homana border fencing yaning da phongdokre Nagaland gi deputy sub minister wai peton ngasi numidang wairam mezoram gi sub minister laldu homa ga unakre laldu homa gi yumna unakhiba da lusingba ani na border fencing yauna tungan bi issue sing matana khanakhi Wai peton hai naga amasu mezo sing amatu oiba mapa mapu singi lamda khundaminari naga miyamna indo Myanmar border thingjinba yaningde naga gi miyoi kya Myanmar gi saruk singda khunda adunu lei makhoi yum amasum farm sing ngamkai paring singda leiribani Nagaland amasum Mizoram na border fencing gi matangna sap manaba phireblai naga miyam gi mayokta leiba ngamloi border fencing khabi gi wapum akan mamong de yaningde naga sing gi oina pak chawba mapam singda khunda adunu leiri Naga singna border fencing gi wapam kaidonung da yaba ngamloi hiramisi matang da naga amas mezo singi sapmana ba phirblai lusing ba ni na makhatana awanong pok state singi oidiba phibam singi matang da su kumna khanaki loinana wai peto na minister laldu homa gi naga gi phizol amadi khulai sing khudol tamkhene su pawsida makhatana phungdorakli atopa pawmana huralakpa gari ga kona na phare herakhiba leibak thibani laurembam ragumani Thawal police station ki team man huralakpa gari ga kona na miyo ema phare haina ngarang local paukse kya da hablak ki badu yumpham yaudabni haina Thawal athokpam khunau mai lekai digi lauremam ragumani na pian da phungdorakli ngasi Thawal athokpam khunau da pangthokiba pawgi mifam ma da el ragumani apokpa lekhidraba el ningthaurel na hai Toyota Fortuner MN01 AK3022 Imphal West asi haukiba kumja English ngani ga kunga mathoi gi October 10 da laikhiba gari adu Manipur lengana piba smart card yauri smart card adu da FM Rizwan Kauba Lilong dagi nupa amagi mingda lai masi internet su sapmanana thukli gari esigi mari makhung sumle haiba khanduna FM Rizwan gi matungda ahum suba owner oina mahna leijabani gari esi leiba matamda mathau taba se sangsing suna yauri loinana leibegi sel det chi yauri irang sina maram moirga ming ondana leirakpani adub hura lakpa gari ga kona na phare haina maral sirakhiba si leib yamna leibak thibani masi ma khaktana tana imung manung amadi laikai bu mingsa thian bani masi nongai jade asumaran thengning labusu madi leinaba department sing da thidokpiu Sen pai da banina second hand gari lairubagi damakta asumna mingsa thian ba haibisi nungai jadi haina el ragumani na pen ba phongdokhi atopa pawmana ethnic sin gi khulda juntana bom thadabada angang nipan jawna miyoi 13 sikre haukiba numai chung numita sagain division gi tamu district manung sanba ethnic sin khulamada juntana pound 250 gi bom ma thadaduna attack sa tharakpada angang nipan yauna miyoi 13 sikre hari miyoi lising ani hena leiba khulasida numai chung numita search ta lai khurumduna leiringe matamda juntana air strike sathaduna attack torokhibani kananda bom pokhai bi thawdo du angang taruk yauna miyoi 13 sikhi nongpok thangba sagain region gi khulas india ga lonaba mafamda leibani khampat town gi Khajitang satlaga leiba khulasi mamang saigi November thadagi People's Defense Force na khudum chanduna leirakhiba mafamni bom thadaduna miyoi 13 sikhiba sida yawkiba angang taruk ki manungda aniyamana sei taragi makhada leibani mari na sei taradagi 13 phawgi manungda leiba angang sini Tamu Township Board of Education gi matukina junta ki maikei digi attack asida pound saniga yankai lumba bom sejinarakhi maduna maram oiraga miyoi 13 henba mususoki bom marina khulasi school gi compound ta sinduna amanga ta thoki madugi matung atopa bom amana search manakta ta sinduna misi mina sauna thoki yauki hauki banawai jung numit asi anawa sahi hobo oibana miyamna search ta tinki maduda search meya nakna bom thadarakpa duda miyamna search ta gi thorolaga kaiduna senringi marakta ani suba bom ama yumlakta ta silaki madura misi mina yauki bani Mamangi December thada junta gi lusingba singna China da ethnic armed group singa wari sananaba matamda rebel group singna lauksinduna laikhraba mafam singda leidiba miyoi sing ing tapna hingba haibadu oihaloi junta gi maike digi fighter jet sezinaduna bomb gi landa sathagani haina section wapi balaki hiramasiga mari lainana upper Sinwin region gi Sin national organization gi wangangloi oiriba Shalia lian pina phungdorakpada handak junta na bom thadakhiba sida kanangi yum Nepal lawba yadana amanga ta thoki etega sida soklaba miyoi sing
Kale Puduna laying Nabahona, Junta Kangbuna, Kale Town Sangalakiti, Kale Town Regional Operation Command Gimakoduna, Kananda Soklaba Misam Singadu laying Naba Town of the Sangbi Ayaba Pikiti, Machine Maram Weragi Hidak Amadi, Kutsu Kulai Ningtina later Mapam Anida, Asopamation of the Lanki. Sagang Kakanatana, Zuntagi Makedi Numaizu Numit Ashimaktada, Tangi Kul Amadasu, Pound, Sangwaluma bomb, Nungtilpung Tabra Tadaki, Madur Angani, Yauna Mio Taruk Shikiari. Makasa Tarakpo and Angasi Pong Kibo Huyen and Pauxigi and Isuba Lamai de Gate. Special Kantema Lokosaka Mam Tamzagi, Tamogi Paudam Huyen Indu, Tamningdana Tamba Pao. Pauxi Sing the Pao, electronic media, television Singba, medium the Parakpa Pao, Hokiba Nipan Muksidi, Pung Kuding, Taninglami. May home English and Kungo home the cookies in a meitei Landara Padi, say listening Kiada, Manipura Amuk the Uki Dribu Saktamama, Urakwasi, Anova, Mayonama, Lakadara, Kangning Lubagi. House Oriba, Saktamasi Uragadi, Pawi Punamaki Tamoida, Manipura meitei, Cookie Hanagum, Amana Amabu Tazanana, Amata Oina Puna, Leminava, Hybadudi, Amuhana, Oitoklare. Sarkar Masalai Rubagi, Langak Mapu Hybaduma, Oi Rubagi, majority community ki lusing ma Oi Rubagi, Sana Sindana Ingna Hanagum Laminasi, Pauzian Bigi Wani, Masu, Mathamoida, Paurangani, Hydrosu Yarakloi, Mahakumba Lusing Madi, Hydroni, Ayakumba, Apang Budu, Haudong, Toril Kumdava, Amana Pau Kangi, Panasauba, Singba, influence oiba meitei masana tesinanaba wa cookie sing the hairuba karimata kanari Manipur gi geographical boundary manuna cookie sing physically meitei sing dai tokhai tare central leaders sing na separate political administration pi daba ngamnaroi piraklani haibisi lengdraba aset pathajabani makhogi lusing musing nadi Chusampur gi praja sing the hai separate administration phanglabani nahana aikhoi meitei sing gi makhada leitre Makhoi Aikogi Lamda Lakpa Sungam Ngamlaroi, government separate administration Piba Pidaba Darakar Oidi, Aikogi Lamni, Naksakadabani Sana. Susampuna Laiba Aigi Marup Mar Masamana telephone Tamnapani, Makogi Awaba Wari Lidei, Mitei Lona Phone Wari Savasi, Mita Kidra Kana Lona Tanza Lauribani Hai. Magi Akon Bawahidi, Makoina Nungsinadaba Silasu Aikoidi Nungsinasiko. Asuguma wari maruk mapang atay na su tamlai. Pauda masik ngasi amzaribay maramdi nungsina na loina kiba paite simte mar maruk mapang kyagi wari sing aiba wari lairiki masa oiduna toklagadra lapthok na khraba mari amuk naksilaradra haiba wakhal ama poklakpasinani koki singam meitei sing hanagumna laiminaba pambai wakhal nate matang sida panjaruriba Khalibo wakal sinadi cookie haiba waisimak aigi memory cell sing that tungsinno laidiba memory dagi lauthokrage khalaroi khanmak wakal si khandaba ngambagi shakti du aigi su laijaram lava aina ningliba awabasi nanglam loidabani hauji aigi khwai dagi saw awabasi cookie singi wakal khalaroi khana khandaba ngamdaba sini taibang sema mapu mana asukyam nungsi khangdaba wakal yaudaba Kanamatagi hingminaba haitaba kanglup asibu karigi malem sida lehalamdibano malem sigi asigumba maphamdigi haurakibani makhoigi asengba mapa mapu purainadi mafam sida leibani khawang nongpok nungsupta asigumba lamna koisinba lonasi lonba myoi kanglup amana khundaba lamdamasi kuki singi haurak phamni haina utpangamba historical record amata malem gi lepak amata da leiti kuki lon haiba lon amata su Laiti Malimna, Aduguma Mui Kanglu Adubuna, Bara Sarkar Sina, Laipak Sigi, Yelho Mini Haiduna, Sidul Trap Lista, Sahalam San Silam Laga, Sai Sali Sinkiagi Mamang, Nungi, Yuktagi, Lamdam Sida Lairak Lava, meitei Furupuna, Katok Laga Tamlamba, Angakpa Ama, Natabra, Ningsing Laroi Kana, Ningsing Ludrava, Iroi Kana Irudrava, Wari Singasi Amuk, Ining Lakle, Atayamaginati. Anabu sahi lakosida progressive oiba anabu wakal mayol sunghan ma pau na taba regressive oiba sakat khongjel maning hanasat pa pau mathang tarakpa masum pau sigi maru oiba factor cookie sing hekta oiramba sida pallaroi khanba paningdra bu waisi panda yada palaklibani ida yada iraklibani Manipur gi haujuk oiriba phibam sigi khaluraga
German Americans ayiba Henry Charles Bukowski wahi ama ningsinglai Loksing laiba intelligence oiba mi singi thoidokpa Mathou amani masana masada singna miyeng yengjaba aduga wakhal yaudaba stupid peoples mayam sigi thoidokpa Mathauna masana masada ka hena thajaba kogi singi self confidence kayamuk wangba thakinu yengbiu makhoina khalli Manipur mitai namthaba aruba nati Manipur kaubu lamsigi sada humpu tara kogi singna loksile Manipur ki tokhaire Bharat Sarkar sinasu mitai singi mayokta kogi singi misangda mayek sengna lepkhare khulai paiba Central Force Manipur thamliba kogi bu ngaksina bani Thajabasida yumpham oiragani makhoina tha kya leptana khulai paidaba mitai singda bomb top nongmai kaptun landaram laga hausingna khulai paiba Manipur State Security Force ta phone attack torokliba Sub-Divisional Police Officer Anand Harkraba matungda haujiksu more da leiriba State Police Force amadi Commando Unit lan tasilakpa leptri Anobasai lakwadigi kayamasu aso apan nangankre haujiksu phongna laukthokli more da leiriba mitai masapunamang security personnel yauna mapumphana takthoktri phau leptana lan takhigani kari amuk haigani akon bigi attack adugi matungda ahenba force thajinkraba matungda hauji amuk laukthokli Sniper rifle sizinaduna mitai officer ohungi mathakta akhanaba operation satharagani officer sing aduri combat expert sing ni hainariba retired colonel Nectar Sanjanbam Balram Haisnam amasung TS Krishna Tomi ahumsini makhoi masen lona pau phauna badu lig oirakraba matungda state force ki mathakta koki singi attack lab tana makha sathari makhoina khali thawong sina maram oiduna home minister Amit Shah na Manipur gi CM Birenda Moredi state force lakthokinaba akanba pressure pirakani yes boss political culture digi nanthok ngamdraba leadersing pressure du sakhigidra sini wariba masin thauraba mayada mai horamba ruling party gi rusingba kaya laipak sigi phibamna hena lusilaga mayada phibul nambagum maron thokidaba karigino masimadi khanbada ngai aitasina Supreme Court ki lawyer na for National TV channel la thauna for na laukraba international drug law na senthang piraga laiba sophisticated armed weapon miram digi haijalakpa koki singna thokon mani koki lusingba yangkhai samagi mayumai thadolaga phangsi tawduna hatokpada khudakta nemkhidawba China gumba Russia gumba laipa amo oiramu nini suna wahai singdu makhoina kotholaga ngangjaba phau ngamjadi kayada tona laingak diba laingak pano ngarang to wasak lokhiba Mizoram gi CM nadi Delhi gi lusingba sing mamangda koki singi misangda mitai singi mayokta laipak na taba yadaba wa thauna phana haiba ngami aikhoi gi lusingba sing nadi Manipur soidna thugai gani makhoi gi lengdraba wasakni koki taba mafamda sanglakpa mitai nupi naha ahal khaktana tumna hatkani phongna laukthokraba thaba oina pangthoklaraba phawda Marai kaktat pikraba tolaba samagum mamit mana tupthana kunduna lay makona phamkonduna tamningdrasu tamda yadraba pawda mamani Indian Reserve Battalions IRB gi sipai khara nate lising ani ro matam sangna irang sin maram oiduna training tawduna lairakpadu koki sani humpu muktu gi khalaga Imphal gi training center da tawdana Guwahati tana puduna training piragani Manipur lenga ki warep kaya da thauna phakraba warep no Security na ngak senduna mitai naha sataret yang khairom basta pulap tonghanduna koki gilam phauruga Guwahati da pudawri khalamba yai koki lamen besing kablak para yenge satpa yaroi thinglak para yenge kablak tuna marai bak thiba ama ani sikragana sikredana makhatana atopa comment pi jararoi adubu si matang di hangningi Guwahati da training pi gadori pa IRB ga anauba kedar sani humpuro masi training loiraga ITLF kotugi kaman makhata Manipur lengak da phone na singnarakadaba Manipur police ki force ama oirakadra loisilakpu oina ngasigi hoyelan pau editorial myamna thamjaramge yot ki Phurit mitai punamaki mathau tare yot ki Phurit mitai punamaki mathau tare Phurit makhal si karamba Phurit oigadage wangsigi pakum mitai singna thidokminagadabani aduga wahangsina matau kramna songthoraklibano haibagi khungulsu ligadabani maramdi housing ni hena Phurit sigi mathau tarakpagi wani masigi tangai fadabadi saikyagi mamangdagi leiraklabani maramdi yot ki Phurit hairaga mitai singna housing security personnel singna sijinariba thaba amasum nangal gi saruk kharadangbu bom aset amadi nongmai maru
ꯆꯪꯗꯅꯕꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠꯁꯤ ꯅꯠꯇꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯑꯆꯧꯕ ꯃꯆꯥꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯒꯥꯔꯤꯁꯤꯡꯁꯨ ꯅꯠꯇꯦ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯀꯣꯛ ꯁꯣꯛꯇꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯍꯦꯗ ꯒꯤꯌꯔꯁꯤꯡꯁꯨ ꯅꯠꯇꯦ ꯃꯤꯇꯩꯗꯤ ꯃꯤꯇꯩ ꯑꯣꯏꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯊꯧꯅꯥ ꯐꯅ ꯍꯤꯡꯅꯤꯡꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜ ꯆꯦꯟꯕ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯣꯡ ꯆꯣꯡꯂꯒ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯉꯛ ꯅꯣꯟꯊꯔꯒ ꯃꯈꯣꯜꯒ ꯁꯤꯊꯔꯒ ꯊꯣꯛꯂꯛꯄ ꯄꯣꯂꯤꯇꯤꯛꯁꯅ ꯁꯤꯟꯐꯝ ꯑꯣꯏꯅ ꯍꯧꯔꯛꯇꯕ ꯈꯪꯇꯞꯇ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯆꯣꯡꯁꯤꯜꯂꯛꯄꯁꯤꯡꯒꯤ ꯁꯔꯧ ꯂꯥꯡꯗ ꯊꯨꯗꯕ ꯉꯝꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯌꯣꯝꯕꯗꯨꯕు ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯂꯤꯠꯂꯕꯗꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯐꯨꯔꯤꯠ ꯃꯈꯜꯁꯤꯡ ꯉꯝꯂꯕꯗꯤ ꯆꯥꯔꯧ ꯃꯔꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ 34-35ꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯤꯠꯁꯤꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯣꯏꯕꯒꯤ ꯋꯥꯟꯊꯣꯛ ꯆꯣꯡꯊꯣꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯂꯤꯠꯍꯟꯅꯅꯕ ꯃꯤꯇꯩꯁꯤꯡꯗꯤ ꯍꯥꯟꯅꯅ ꯂꯤꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯈ꯭ꯔꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯇꯩ ꯈꯛꯇꯃꯛ ꯂꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯂꯤꯠꯇꯕ ꯃꯤꯇꯩꯗꯤ ꯁꯣꯏꯗꯅ ꯂꯤꯠꯇꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯤꯇꯩꯅ ꯃꯅꯤꯄꯨꯔ ꯀꯧꯕ ꯑꯄꯤꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯆꯩꯊꯦꯡ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯨꯝꯖꯥ ꯏꯪ 1918-1918 ꯏꯪ 1923 ꯐꯥꯎꯕ ꯑꯋꯥꯒꯤ ꯃꯈꯨꯠꯇ ꯆꯍꯤ 3 ꯈꯨꯟꯇꯥꯛꯂꯨꯔꯦ ꯀꯨꯝꯖꯥ ꯏꯪ 1919-1933 ꯑꯦꯄ꯭ꯔꯤꯜꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯅꯈꯤꯕ ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 1918 ꯑꯃꯁꯨꯡ ꯏꯪ 1937 ꯑꯅꯤꯔꯛ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁꯅ ꯅꯤꯡꯇꯝꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ ꯑꯗꯨꯉꯩ ꯀꯨꯝꯖꯥ ꯏꯪ 2001 ꯆꯍꯤ 3,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯔꯝꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕꯗꯒꯤ ꯖꯨꯟ 19ꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯃꯤꯇꯩꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯟꯕ ꯁꯥꯐꯨꯁꯤꯡꯅ ꯍꯨꯝꯕꯗ ꯃꯁꯤ ꯂꯦꯡꯍꯟꯕ ꯉꯝꯍꯟꯗꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯒꯤ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯃꯈꯜꯁꯤ ꯂꯤꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯇꯩ ꯈꯛꯇꯅ ꯃꯥꯌꯣꯡ ꯌꯥꯈꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇꯧꯕꯇꯕꯨ ꯃꯤꯇꯩꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯈꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯨꯔꯤꯠ ꯃꯈꯜꯁꯤ ꯃꯤꯇꯩ ꯄꯨꯝꯅꯃꯛꯅ ꯍꯥꯟꯅ ꯂꯤꯠꯂꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯁꯨ ꯂꯤꯠꯍꯟꯒꯗꯕꯅꯤ ꯇꯝꯖꯅꯐꯝ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯜꯂꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡ ꯆꯍꯤ ꯏꯪ 2023 ꯃꯦ 3 ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯀꯥꯡꯂꯨꯞ ꯃꯁꯜꯒꯤ ꯂꯥꯟ ꯑꯁꯤꯅꯤ ꯂꯥꯟ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯧꯔꯛꯄꯅꯣ ꯃꯁꯤꯅ ꯃꯤ ꯀꯌꯥꯝ ꯁꯤꯟꯈ꯭ꯔꯦ ꯌꯨꯝ ꯀꯩ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯨꯡꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯆꯦꯟꯕ ꯌꯥꯗꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯁꯤꯡꯅ ꯃꯈꯨꯠꯁꯤꯡ ꯃꯀ꯭ꯔꯥꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯐꯣꯡꯕ ꯁꯛꯇꯝꯁꯤꯡꯅꯤ ꯐꯤꯕꯝꯁꯤꯗꯤ ꯃꯤꯇꯩꯒꯤ ꯂꯩꯕꯛ ꯃꯤꯇꯩꯅ ꯁꯦꯝꯖꯧ ꯍꯥꯏꯕꯅꯤꯅ ꯃꯤꯇꯩꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯤꯔꯣꯜ ꯈꯨꯔꯣꯜꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯗꯕ ꯎꯠ ꯄꯥꯠꯀꯤ ꯂꯩꯉꯥꯛꯂꯣꯟꯅ ꯁꯨꯝꯖꯤꯟꯕ ꯉꯝꯍꯟꯗꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛꯈꯪꯖꯕꯒꯤ ꯑꯀꯟꯕ ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ